Moirang Police Station ki manung chanalaiba Naranseina High Canal makada ngarang ayu angan badage Kuki lal hoba singna nongmayama di bom kapsinduna chatharkiba attack adu hauzik sumakata na chathari Kuki lal hoba singna Naranseina mari Thamnapokpi maningda nongmayama di bom kapsinduna attack chathabada IRB personnel ane khulngak pataruk punanipan nongmay maru amadi bom mache na panduna sokle Thaudok thokfamda TOMTV na changluba matamda Naranseina mari Thamnapokpi maninge khoirenta komkhul Laingang Kuki Kulamadi Kangatai Kom Kuldagi Kuki Lalhoba Singna Naranseina Madi Thamnapokpi Kulda Nongmayama di bom Masing Kangdana Kapsilak Pathinarake Nasinomidang Wairam Pung Taruk Makai Taba Faubuda Kulngak Pataruk Amadi Ani Suba IRB ge personal ani Punanipan Sokle Hare Kuki Lalhoba Singh attack Soklaba Ani Suba IRB battalion ge personal ani adude Naranseina Maning Laikai rifleman Salam Bobin Chahi Kuntranipan Apokpa Laikidraba Salam Norendro Masong Kudekpi mamang laikai digi jamadar El Deben Chahi Kyangkhai Mari Apokpa Elangobane Soklaba IRB personnel ani adu Moirang CIC hospital da pukhatuna layeng chatharba madong discharge tawkhre Khulngakpa Asokpa Taruk aduna Bishnupur district hospital da pukhalaba matong Imphal gi Ras Medicity da pukhatuna laikana khre hare Kuki Lalhoba Singna ngarang ayuk chatharakiba attack da lomi ama nongmai maruna panduna sokhiba adugi matangda Moirang Kendra Farmer Cooperative Society ge Vice President N Jadumanina TOMTV da phongdorakpada society asigi members oiriba Naranseina mamang laikai dege Salam Jotinna lauhida kaplingai da Kuki Lalhoba Singna atamnana halage matagom nongmai kapsilakiba du society asigi maikai dege akan mamong da condemn tobi haina makna phongdokhi Mafum moina irang lai diba mafam jaga sida di security am ta thabidre kasna ta loken gum makha da chatla kaidodi aikoina panjabi di hauji lau uba yadri ba irang lai diba mafam sida security mtik chana thambiu amadi matam akoi longi praja buning makha tamna lau uba yana thawak su yana bo honan bi haibene ba masi ona taina ba tawrisina di ngasi sarkar amadi militant kui militant kambu punsan khusam naraga longi praja bo thawaina hana nar ba silabra aibsini aina ngasi aina maida kumanga ai hajir